yu ore boy khandra amwegi tilhitak makhala mathaklo batigi mi yani laikhidre amana hospital laikhanari thodo se ngarang nubidang pung nipalom nipan taram dai de Kakching chumnang laikai sambalai paring da thokhibani laikhidaba mi yani edu yengkhom ibomsa sai number phone thoi amadi yengkhom niladhaja sai humtra mari suri hairi makoi ni bag masin manawni eduka hospital laikhanari ba mi aduna Naurem ibotombi koi sai humtra mangarom suri impact news na pung pauda mi ahum masi yu thakmina bada makha tara thakisi haiduna makoi ahongi barakti amana yu lehori haiduna bottle ma purakna makha tara thakminaki bottle da yarbi mahi edu thakro matung khanghautana orakpadagi Kakching da leiba Jivan Hospital amadi ima hospital pukhatna laikan ki dubu yengkhom niladhajana ima hospital amadi yengkhom ibom sana Jivan Hospital laikan darabong gamdana laikidabni Nauri ibotombi di hojing hosiksu Jivan Hospital laikan nari hairi Pao sin makha taradana makoi ahum na thaklo ba potchak ado Amway company gi mana masing amadi lauda tilaha kidak oina sinaba apsa 80 ni haiba khamungam ne hari